Kadawin nang bo. How long they are, me? The Michupa gets a on it, how don't this man of Virgin over? I hope they in how don't you? My luck never Virgin Sheena. Kadawino. Pamia. Get Capamia. As a sasala, get door. Worry. Tanamola, hurry on Channer. Moromopanila. Tobino. Tobino la. Sasala se. La okay to worry at the Sanagi Mazu Matanta. No Sanaro law. They run lost in a tongue. La omi bunga. La. Marumok pa nila ose. Puro la sa tino puro la. Tao no sa tino tiyan niye. Mama chalage. Tobino minu da. La. Na yum da la. Tumi mayum chat lagi mama na kauri. Mama na ne. Cha tho la kauri sa sila. Nang sa kai tao sila yum da sa sila. Mayum na chat lagi ye. Na dam lai ro kai nu ga. Inu ga tumi na ko. Mama ga tumi na ro ji. Inu ga tumi na ro ko. Mayum na chat lagi mama na kauri. Kauri mama na kauri chắc rồi nhiều đấy chú bố tao ít tàn ở cái vậy này rồi con à chị xích lại tôi xích chưa được sao đi mama đi chăng nghe coi mông đa Mayam hujik se TengNou Manbi hek tu ini, ado yani se. Ladies dah TengNou Manbi, ya apa leh ngarang cakap he ngasai iro la satu tu. Apa lam ni ko, mapan tu mayam sari hujik. Li bây giờ ông đấy đi co, làm paเลย, paเลย, paเนี่ยsang mà xin mà thấy cái gì ở tu, sầu riêng mà thấy cái gì là gì không, sầu riêng đó. Hẹt vào hầu ra ghê tin chào gì rồi tin là sao thuộc bạc mấy năm các bạn là cái này cái thà dữ rồi mình cái tàu đó mà ra mình弄chú lấy vào đó thấy được coi mà bà chị thế lấy khăm mua đấy bà aduga hausi ang mukha kaya hay doon ang patsa pala hausi mo talaga Maya matagtakarak pa niyo ko tu lire oh iro la sabdi ya ni tu iro la sabdi ya ni tu ya mayam na oi ma tu ali ba mayam je matagta kano malay rame sana dai malam lay rame khulli ye Suka kabi da bhai tai mathak se
ꯃꯌꯥꯝ ꯌꯦꯡꯉꯨ ꯇꯨ ꯆꯦꯡ ꯃꯊꯛꯁꯤꯗ ꯇꯥꯏꯔꯦꯟꯒꯁꯨ ꯍꯧꯔꯤꯌꯦ ꯑꯗꯨꯒ ꯁꯨꯝꯖꯤꯠꯁꯨ ꯍꯧꯔꯤꯌꯦ ꯇꯨ ꯃꯈꯥꯗꯒꯤ ꯍꯧꯔꯛꯏꯅꯦ ꯂꯣꯏ ꯌꯦꯁꯜꯂꯤꯁꯦ ꯌꯦꯡꯉꯨꯀꯣ ꯇꯥꯏꯔꯦꯟꯁꯦ ꯍꯧꯕ ꯀꯨꯏꯔꯕ ꯖꯥꯠꯅꯦ ꯀꯔꯤꯅꯣ ꯂꯣꯏ ꯌꯦꯁꯜꯂꯦ ꯇꯦꯡꯅꯧ ꯃꯥꯟꯕꯤꯅ ꯇꯦꯡꯅꯧ ꯃꯥꯟꯕꯤ ꯃꯌꯥꯝ ꯍꯦꯛꯑꯦ ꯇꯨ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯜꯂꯤ ꯂꯩꯔꯦ ꯍꯦꯛꯇꯣꯛꯑꯒꯦ ꯂꯤꯔꯒ ꯃꯥꯡꯗꯣꯏ ꯁꯔꯨꯛ ꯂꯩꯇ꯭ꯔꯦꯍꯦ ꯁꯤꯗꯤ ꯄꯥꯜꯂꯝꯃꯦ ꯏꯔꯣꯜꯂꯕ ꯑꯗꯨꯒ ꯁꯤ ꯀꯣꯠꯂꯗꯤ ꯍꯥꯎꯔꯅꯤ ꯇꯨ ꯁꯤꯗ ꯌꯦꯠꯂꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯗ ꯁꯧꯒ꯭ꯔꯤꯗ ꯑꯗꯨꯒ ꯈꯨꯄꯥꯟꯁꯦ ꯁꯤꯗꯒꯁꯨ ꯌꯥꯝ ꯄꯥꯜꯂꯤ ꯇꯨ ꯃꯣꯏꯃ ꯐꯖꯔꯦꯍꯦ ꯈꯨꯌꯥꯝꯁꯦ ꯇꯨ ꯌꯦꯡꯕꯗ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯄꯥꯜꯂꯤ ꯇꯨ ꯍꯦꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦꯀꯣ ꯁꯣꯔꯣꯛ ꯅꯛꯄꯒꯤ ꯂꯣꯏꯔꯦ ꯏꯐꯨꯜꯁꯦ ꯁꯣꯔꯣꯛꯁꯦ ꯌꯥꯝ ꯐꯤꯕꯝ ꯁꯣꯛꯑꯦꯕ ꯄꯨꯔꯥ ꯅꯣꯡꯒ ꯆꯨꯔꯛꯑꯗꯤ ꯄꯨꯔꯥ ꯄꯨꯈ꯭ꯔꯤꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯕ ꯆꯠꯄꯁꯨ ꯀꯤꯖꯩꯌꯦ ꯊꯣꯡꯒꯥꯟꯒ ꯊꯣꯛꯄꯒ ꯗꯨꯀꯥꯟꯒ ꯆꯠꯄꯒꯁꯤ ꯂꯣꯏꯔꯦ ꯑꯗꯨꯏꯕ ꯏꯐꯨꯜ ꯋꯥꯏꯐꯨꯜ ꯃꯌꯥꯝꯁꯤꯅ ꯑꯗꯒꯤ ꯅꯣꯡꯒ ꯆꯨꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦꯌꯦ ꯒꯥꯔꯤꯒ ꯊꯩꯅꯕ ꯒꯥꯔꯤꯒ ꯂꯥꯛꯄꯗ ꯀꯤꯖꯖꯥꯅꯤ ꯀꯣꯏꯂꯥ ꯊꯥꯈꯤꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯆꯍꯤ ꯐꯥꯗ꯭ꯔꯤ ꯑꯗꯨꯗꯨꯒꯗꯤ ꯂꯝꯕꯤꯁꯦ ꯀꯣꯏꯂꯥ ꯊꯥꯕꯗꯣ ꯄꯥꯅ ꯊꯥꯕꯒꯤꯀꯣ ꯐꯠꯇꯦ ꯂꯣꯏ ꯀꯥꯏꯔꯦ ꯑꯁ ꯑꯩꯈꯣꯏ ꯌꯨꯝ ꯐꯖꯕꯤꯁꯨ ꯎꯔꯦ ꯂꯣꯏꯅ ꯎꯅꯥꯒꯤ ꯇꯥꯖ ꯃꯍꯜ ꯐꯖꯈ꯭ꯔꯕ ꯌꯨꯝꯁꯦ ꯂꯣꯏꯅ ꯎꯔꯦ ꯊꯤꯔꯁꯨ ꯃꯌꯥꯝ ꯌꯨꯝꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯌꯨꯝ ꯍꯥꯏꯅꯔꯤꯕꯅꯤ ꯁꯤꯗꯁꯨ ꯂꯩꯔꯤ ꯁꯤ ꯉꯁꯥꯏ ꯌꯥꯎꯈ꯭ꯔꯕꯅꯦ ꯁꯤꯗꯤ ꯇꯨ ꯄꯥꯜꯂꯤꯁꯤꯡꯁꯦ ꯏꯅꯒꯦ ꯄꯥꯜꯂꯦ ꯍꯣꯏꯃ ꯁꯅꯥꯔꯩꯁꯨ ꯐꯖꯅ ꯁꯥꯠꯂꯦ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯦ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯔꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯇꯨ ꯁꯣꯔꯣꯛꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤ ꯇꯤꯟ ꯈꯥꯔꯤꯁꯦ ꯁꯤꯒꯤꯁꯤ ꯁꯣꯔꯣꯛ ꯑꯣꯏꯔꯕꯅꯦꯕ ꯇꯤꯟ ꯈꯥꯔꯤꯁꯤꯒꯤ ꯈꯣꯡꯕꯥꯟ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯔꯣꯛ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯨꯅ ꯏꯐꯨꯜꯁꯤꯅ ꯀꯔꯤꯅꯣ ꯏꯃꯩ ꯑꯁ ꯑꯇꯤꯌꯥꯒꯤ ꯚ꯭ꯌꯨꯁꯦ ꯂꯩꯇ꯭ꯔꯦ ꯈꯨꯐꯖꯁꯦ ꯈꯨꯐꯖꯕꯅꯦ ꯈꯨꯐꯖꯁꯦ ꯂꯩꯇ꯭ꯔꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯒ ꯈꯨꯐꯖꯁꯦ ꯍꯟꯗꯛꯅ ꯌꯥꯝ ꯄꯥꯜꯂꯦ ꯃꯃꯥꯡꯗꯒ ꯄꯥꯟꯈꯤꯕꯗꯨ ꯌꯥꯝꯗꯦ ꯍꯟꯗꯛꯇꯤ ꯄꯥꯜ ꯑꯃ ꯇꯧꯔꯦ
ꯁꯤ ꯁꯧꯒ꯭ꯔꯤꯁꯤꯅꯀꯣ ꯆꯥꯕꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕꯤ ꯑꯃ ꯍꯧꯔꯦ ꯄꯥꯝꯕꯤ ꯀꯔꯤ ꯇꯧꯋꯦ ꯑꯩꯈꯣꯏ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕꯤ ꯑꯃ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯍꯥꯎꯕꯁꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯦ ꯍꯥꯎꯋꯦꯅ ꯑꯗꯨꯒ ꯁꯤ ꯑꯉꯧꯕꯁꯦ ꯄꯥꯛ ꯆꯥꯗ꯭ꯔꯦ ꯃꯈꯥꯁꯤ ꯁꯤ ꯈꯔ ꯂꯥꯡꯉ ꯍꯦꯛꯀꯦꯁꯦ ꯄꯥꯜꯂꯦ ꯃꯔꯛ ꯃꯔꯛꯇꯀꯣ ꯌꯥꯝ ꯄꯥꯜꯂꯦ ꯆꯥꯎꯕ ꯑꯃ ꯊꯜꯂꯦ ꯄꯥꯜꯂꯤꯌꯦ ꯅꯍꯥꯟ ꯀꯃꯦꯟꯗꯀꯣ ꯇꯦꯡꯅꯧ ꯃꯥꯟꯕꯤꯗꯣ ꯈꯔ ꯄꯤꯔꯛꯑꯣꯅ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯒ ꯆꯥꯕ ꯐꯪꯗꯕꯗꯣ ꯅꯛꯅꯔꯗꯤ ꯑꯗꯨꯝ ꯄꯤꯕ ꯌꯥꯕꯅꯦ ꯑꯗꯣ ꯂꯥꯞꯅ ꯂꯩꯈꯤꯕꯅ ꯉꯝꯗ꯭ꯔꯦ ꯂꯝꯗ ꯂꯩꯕ ꯍꯥꯏꯕꯁꯤꯗꯕꯨ ꯃꯌꯥꯝ ꯌꯨꯝꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯌꯥꯝ ꯍꯥꯎꯋꯤꯗꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯦꯛꯄ ꯂꯣꯏꯔꯒ ꯎꯠꯆꯔꯒꯗꯤ ꯑꯗꯨꯝ ꯁꯥꯡꯉꯅꯤ ꯃꯌꯥꯝꯅ ꯕꯣꯔꯤꯡ ꯆꯨꯔꯅꯤ ꯌꯦꯡꯕꯗ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯇꯦꯡꯅꯧ ꯃꯥꯟꯕꯤꯗꯣ ꯍꯦꯛꯄ ꯂꯣꯏꯔꯦ ꯇꯨ ꯆꯥꯎꯕ ꯑꯆꯧꯕ ꯑꯃ ꯄꯤꯛ ꯊꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯜꯂꯤꯕꯀꯣ ꯅꯧꯔꯤꯅ ꯊꯝꯃꯦ ꯍꯦꯛꯄ ꯌꯥꯕ ꯑꯗꯨ ꯍꯦꯛꯇꯣꯛꯑꯦ ꯑꯗꯨꯒ ꯁꯤ ꯈꯔ ꯃꯟꯊꯣꯛꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯁꯥꯈꯤꯕꯒꯤ ꯃꯇꯣꯟꯗ ꯂꯣꯏꯅ ꯄꯛꯁꯜꯂꯒ ꯂꯩꯔꯤꯁꯦ ꯂꯩꯁꯦ ꯂꯩꯃꯟ ꯆꯟꯈꯤꯕꯒꯤ ꯑꯗꯣ ꯄꯨꯊꯣꯛꯑ ꯄꯨꯔ ꯆꯠꯈ꯭ꯔꯁꯤ ꯌꯦꯡꯉꯣ ꯇꯨ ꯃꯌꯥꯝ ꯌꯥꯝꯗ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯛꯑꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯦ